BJP na palai ba magi lengaki magi masat Manipur da hana ba sunaba mi yum mai thaba law and order collapse toru mayam se masida kanano matamdu da government su sum thambasibu kamai tongdu no haiba port se lebang macha taba mi mayam gi wahanga dum oi la loi oi ne ba ko congress khata onnati atai chului oi ne ba ko ado kangu mana di ma le raga di mokoi koi maitai kandui ni ga na khan ba kangum di yorom bi ai ko ado then lebang macha taba ga hoi india gi citizen mo oi tar ga di masi tangai fadana person rule thamba matam di yorobani se loi hana ba port amane ba adona maram oiraga congress su demand toy Manipur kari ke person rule tham dino se phong na demand toy sim khanga dam ko congress na demand toy Manipur da person rule tham jibagi maram kari gino then adagi di hadaki parliament ki mifam jasu Manipur gi PR extension toy matang dasu honorable MP bimol akoi jamna adum hai akoi kind mana mai apam phong doi madi Manipur da PR thami se kai dissolve to no dissolve one to hai ba ko dissolve one to hai ado sagi kanona BJP na yazagi da bai wane ba ko union home minister na yagi da bai wane siso adum lei adona Manipur da PR thamba se kana na pami sai wakhal ta ba mi su pami ado then kano su pami maru na congress yam pami ko then adagi hoji dissolve to su kana pami maru na congress na pami pambasi madugi benefit moide so dum legum toy political gi oiba pot amada then sineba lei sin de khoina na khayam seng udui di seida government semba uzik ngamde government semba kamai semdun khoina ina sebam da government kamai semdun no uzik sida kuki yaw da government ama lei ngara Manipur sem ngura aduga semi ba government tuna kuki se khoi da tawge khoi thok wari sanage haiba ngam gadra guarantee amda haina seba ngam gadra adu ngamoi Kuji kamai to gibu central government na low river rules su akoi mayam na di kitang thu na irang sing lushalaga lushal ning bai wane bako migi thamoi da di yam lei harba pot amane min honor sing su khoi khar su yeng de ya ponte bako kuki wari saring natra then adagi di ngoi mayam phagal limni leini mayam phagal natro adagi then adagi civil society organization mayam si mase lei mayam si khomjan toroga ing batapa phem mama porak na ba adum honor ga lai ba pot amane bako support sini ado siki PR se ana karma tam da lapthok toino haibadu di ngasagi MLA sing lepa yaroi MLA sing lepa yaroi congress na lepa yaroi BJP na lepa yaroi tangai phadragadi mujik thamiba suspended animation se dissolve tor kanisi khoi khangadam le ko khangadam kai na kada akhoi gi sigi jilaiba law and order film ko metai chapya ati dana ado kuki chu lakpa ati dana tongnai sing je si posi akhoi yengmam change ba ko aduna suba film mo laibasida ngasagi kanuna BJP gi MLA sing sina muina lingjen mano nui lingjen mano nuina phanayam manarasu ko government semba yaroi muina phanayam tinarasu government semba yaroi aduga apun bai du ding haki wani sine ko kwadi marudi Manipur da tangdu leta ba phim ama lehen badu ne ba khoina maru oirdi government ama semen gai tarde ado Manipur gi miyamna haina ba hore uji Manipur da ngasai popular government ama thambagi tangai phadaba lei ko people si why mayam kambirang wani wari se kaino hakanda lambi phangi amta yati ko lambi yati hoji afaba lambi se leite dana natra adagi di kainom tang to matamda government ta wa ma haigadam se kana haido no khangde khoi natra matamda de cabinet minister mayam leibani na amada hairuni natra hojiti governor council lei kana no mayam na kamai hairuni natra akoi manipuri maramda yamna khangaga langa pasu oyumdo mande only law and order ki matang sta khakta moina maru oirdi aduna awat pa ngakta ngair kansida popular government ama thamba pami kai ha ka PR ler ka da khoina matam si sum sangjal la ka da present rule si matam sange natra sangaga matam si da kanogi akhoina pamba masagi ing tapa phim mai du aten ba matam da porok pangam drabani na akhoi da khoi thamoi da nungai ta ba ma phau ko PR ler ka da nungai ni har ba mayam sing do adu kari gi no ha pot na malai adu ne ba hangai di amadu na hangai di masagi honorable MLA yai man hangai di adu ne ba ko noi mayam yam na PR yam pam gi dai sine ko hodik so du ngai re PR pam itu PR lo fok matang duda mana congress ta pusala sai bai wane ko congress ta pusal bai wane mui ya so suma adum khangani emile ni kaino aduga masi yam singba mi amne ko khoi mayam na sum yengba da chaw sang da ka da winning bwane ko mayam gi thabuk tawba aduga den kende gi thabuk yam tawngam ba masi mi ne ko adu mai magi thamoi dari momon no ngani man ngangi sing do ko adu khoi khange aduna PR gi matang se mana session da bani aduga magi responsibility jo later banati zai bankim na haida yai mugi kaino se later banati MLA sing gi thodang gi later badi nati lai ko
lay adubu akhoi yeng doi se sai aham thamjaki duni moina BJP na Congress na saiba Congress na BJP da saiba hai base masi India ki democracy ni saida ga de kamai tawni sine ko aduga miam ti yam wai aduga then popular government ama lahan ba pani ko ma khoi ki BJP ki government leiba leitaba lakpa kan khang de khoi ko ma lak sun law tok sunu aduga Manipur ki miam ki government ama lahen ba pami kai nu ha ka miam ki government ama leitadi kamai tawni democracy je housing lokap ta thamini ko handcuff torini pharaga thamini assembly bu pharaga thamba yabro huji thamini ko assembly phaba je democracy phara bane bako akhoi ki kholaw je pharaga thamgra bane natro masida akhoi na vote piri ba mayam sing do lokop ta lewa samane MLA sing do natra akhoi kholaw le hende dana aduna akhoi miam da yam nungaite bako hoji si democratic oiba government ama oide ba hoji ko habati democracy da di yamong na ba pot amane president rule haise ko phajada ba akhoi haibada phajada badi yai ado asumbo wadi sine ko aduna akhoi ki MLA sing ko wakhal tabi adugo then miam da fauriba nakhoi da thamiba thajabase adusu khang adugo then akhoi ki miam gi waringi manda ba ko politics hanadana khonadana amada kharaga ngangna ba khona basje yaringi lepi wona ai fain thambiningi meeting seo ja as a senior journalist ahan be yona ja thambiyo akhoi BJP amtang yoromadi nungai gadamni ado Congress ki haikre aina neutral ni aina ngangdu neutral si ai karomda leiraga ngangdu no ai hi khangdi ko ado khoina sum haibiya ba khara hai taragadi Congress na kaidong da su Manipur da BJP ki government ama lehening de masi niom ni ko Congress na Manipur da BJP ki government lehening de aduga Congress ki oiba government ama semningi haibasi ai sama sumni na khali maram di politics to rising ji power politics ta adum government pa ge si hona bine ko at side simlai aden adagi di BJP su kamai tore moi hoi mai power se adum pairaga leningi adum paigi habagi khalli aduna khanbani na kamai torage bu magi khwaidagi kanba lamba se kanano thiganda Congress adum oye ko aduna Congress pu chaiba haise aduga Congress pu ngangba hunba haibase adum BJP gi MLA ama oiriba amagi di magi tohum tokum mathau oiramgane na idi lawi masi magi thamui da leiba wa haiba ma den mapan thong da haiba wa haiba ma adum akhoi yengba yai ba ko masi adum leini aduna den nawai de shodum hai Sagi hanagi semiso oramba enbirensi Congress taki masi tap taka yarum mamni matam kui na leram mamni ko wakari halimo koi kano dagi oibo bi dagi kai khumna jarbo oibo bi gi makhada council of minister orame aduga phanchong thoga mapa gumba mayam da saringamin ko si politics si bu ko ko samari somdasu masagi ujeki BJP ta leiriba mayam se asisu hayeng dangai Congress kano da akoi BJP chaira kadaba mayam yauri ko si akoi yengmina se BJP chaira kadaba mayam yauri si sini aduna opposition ga ruling ga se awai akum tawni then adagi di kamai tawre kanda magi party se asina karigumba akoi ikai khumnaba mangpa tan phama yaura ko nungai taba pot ama yaura ba yaura kanda di kadore magi rival se sayu hayo pose masi adum sanabi ama oeba politics ta masi ni ko aduna zagi BJP na sumarai chaithara kanda Congress ta sai basi adum hona bini aduna zagi wa kanugi kurai assembly constituency ki akhoi ki yaimana haitare ko MLA honorable MLA Susindro na mana Congress sai base ai masi thodongna ai lande na ai lowi lande na lowi simaram di kai no akanda mana Congress mana saijabane bako saiji kari no har kanda magi party du kanna ba magi soktari ba pm do hagat pangam jana bagi sum saijabai wani den adagi Congress ka hu na moibu saibasu mogi right ni adu so dum sumena lowni akhodi adum chum ba pot amane bako ado reality di yengna seba khoi reality am di yengdi yadi ba natra Manipur da president rule thamise khoin swai da signal kanadi ko thamgen thambani se ai nawai de dum hairaga lei ko ado akhoi yeng badadi mana khudong sab ama khakang di phangre ko khudja phang kaino hakada chief minister oiramba nongthombam biren se hanjan na Delhi da koi thangna na minini humni se koi ko sigi mamang sida ngasagi Manipur legislative assembly ki floor da BJP government si in two ni
aduga then akoina masi kanogi no confidence motion pukani na masi adum hai MLA na hai bani senior leader na hai ni ko adum hai lautoi ko aduga ngasagi assembly da bu MLA mangana no confidence motion pukapang ambro congress ki MLA maktani magi rule gi matungina matara lepkadam ne bako tara si muidi leiti ar kamai pukatoino adum kangi aduga di tara si kai dono ma logdore kai dono wai dore se dum khange bako wai dore khangba poto madugidu kana de legi ha kan BJP gi wai dune matamdu da BJP gi MLA kambu amaga congress ka madugidu manung da lo tong na bra amagi phim ama akoi mayam no ugi sumbala ba de khangdi akoi ugi bako ado haradagi hauna manipur da popular government si leibai kana gadra kana rodra kamai tong lohok sige si khalingi marak sida masagi assembly hayeng togdoro matamda chief minister si kaurga resign to holine bako hayeng togdini ngasi simgada yasangak poda tawre lusingba khanba ngamhandri ni aduga den asomra khata pakthok padana kamai hagebu government ama semna ba moina claim tawdre aduna masagi kano manipur da person rule se kano constitution gi kano se ngang na bugida mukta thamma khoi pia thame sinem laisi natra ado aina ahan ba hajabaduni manipur da president rule sidi center na thangen thambari ko hojise dum haige BJP ki swaida phayeng tureng hagadra matorga kanai kangu nomna magida MLA kharam leye then hanagi nodu da chief minister oram badu ki da mai kem da khara am leye or atoba kangu gi am khara lei hai jingje masigi se khoi telephone call amadana adum pungari masi adum BJP gi hauna bini congress dum tawi ko congress na khara mile oibedi heliko ko ai khoina sum khang pada congress ki na khara moina khara democratic oibedam tawi sum matanga di ko aduna na ahoi gi korkani adagi kanano leader winning is kanano hankane khoina khange BJP na kaidong na su leader winning ba mi amada leader ohende si khangadam ne khoina ko masini ko adu congress ki di khoi mang na yam khangre khoi yam oiki masa na ne habadi magi party ki mayam duna khanba mayam duna ma ohen je se adum oheli adagi khoigi hanagi prime minister oramba Dr. Manmohan Singh se masu lami then adagi kano su lami Hemantakumar Mukherjee su lami lakanda oibo bi khangi mana khalamini khul khalini kaina kanda madu khoigi mana MLA masing yami mana summena adum khali khudam khalame bako center ka su yogdi ko ado sigidi yaroi aduna BJP ki manungda chief minister oige hai targadi state amagi chief minister oige hai targadi magi masagi da leite masing suba da leite krai da legi akanda center na khaning mami makhalakane sima ko yam nakhai sengna lei aduna hoji masoi targa ngang iba khole ba saiba mayam je ai ngaki wane na khale aduna sigi porse si mathamasi aduga ngasagi BJP na palai ba magi lengaki magi masat manipur da hana ba sunaba miyum mai thaba law and order collapse tawru mayam se masida kanano matamduda government su sum thambasibu kamai tawduino haiba porse lebang macha taba mi mayangi wahanga dum oi la loi oine bako congress khakta onnati atai chului oine bako ado kangu omanadi ma leragadi mkhoi khoi maitai kanduini gaina khanba kangum di yorombe ai ko ado then lebang macha taba khoi india citizen mo oitaragadi masi tangai phadana person rule thamba matamdi yorobani se loi hanaba pot amane adona maram oiraga congress su demand toy manipur karige person rule thamdi no se phong na demand toy sim khangadam ni ko congress na demand toy manipur da person rule thamdi bagi maram karigi no then adagidi hadaki parliament ki mifam jasu manipur gi PR extension toy matang dasu honorable MP bimol akhojamna adum hai akhoi kind of mana mai apam phongdoi madi manipur da PR thami se kai dissolve toy no dissolve one to hai ba ko dissolve one to hai ado sagi kanona BJP na yazagi dabai wane ba ko union home minister na yagi dabai wane siso adum lei aduna manipur da PR thamba se kana na pami sai wakhal ta ba mi su pami adu then kano su pami marwena congress yam pami ko then adagi hoji dissolve to su kana pami marwena congress na pami pambasi madugi benefit moide so dum legum toy political gi oiba pot amada then sineba lei sim de khoina na khayam seng udui di seida government semba uzik ngamde government semba kamai semdo khoina ina sebam da government kamai semdo no uzik sida kuki yaw da government ama leibang ngara manipur sem ngura aduga semi ba government tuna kuki se khoi da tawge khoi thok wari sanage haibang ngamgadra
guarantee amda haina se ba ngam gadra adu ngamoi hoje kamai to ke bu central government na law river rules su akoi mayam na di kitang thu na irang si lushalaga lushal ning bai wane ba ko mi gi thamoi da di yam lei ra ba pot amane mi honor sing su khoi khar su yeng de ya ponte ba ko kuki wari sarin natra then adagi di ngoi mayam phagal ni leini mayam phagal natro adagi then adagi civil society organization mayam si mase mase lei mayam si khomjan toroga ing ba tapa phem ma porak na ba adum honor ga lai ba pot amane ba ko si pot sini ado sigi PR se ana karma tam de lok thok toino haibadu di ngasagi MLA sing lepa yaroi MLA sing lepa yaroi Congress na lepa yaroi BJP na lepa yaroi tangai phadraga di mujik thamiba suspended animation se dissolve tor kani se khoi khangada ko si khangada kai la kada akhoi gi si jilai bo law and order film ko metai chatpa yati dana ado cookie ju lakpa yati dana tongnai sing je si posi akhoi yengmam change ba ko aduna sigba film mo leiba sida ngasagi kanuna BJP ki MLA sing sina moina lingjen mano noi lingjen mano noina phanayam manarasu ko gamen semba yaroi moina phanayam tinarasu gamen semba yaroi aduga apun bai bu ding haki wani sine ba ko khwadi marudi manipur da tangdu leta ba phim ama lehen badu ne ba khoina maru oirdi gamen ama semen gai ta ado manipur ki miyam na haina ba hore uji manipur da ngasagi popular gamen ama thambagi tangai phada ba lei ko people si why mayam kambirang wani wari se kai no hakanda lambi phangi amta yati ko lambi yati hoji afaba lambi se leite dana natra adagi di kainom tang to matam da government wa ma hagadam se kana hagyo no khangde khoi natra matam da cabinet minister mayam leibani na amada haruni natra hojiti governor council lei kana kana no mayam na kamai haruni natra akoi manipuri maram da yam na khangaga langa pasu oyumdo mande only law and order ki matang sta khakre moina maru oirdi aduna awat pa ngakta ngair kansida popular government ama thamba pami kai na ka PR ler ka da khoina matam si sum sangjal la ka da president rule si matam sange natra sangaga matam si da kanogi akhoina pamba masagi ing tapa phim mai du aten ba matam da porok pangam drabani na akhoi da khoi thamoi da nungai taba ma phau ai ko PR ler ka da nungai ni har ba mayam sing do adu kari gi no ha pot na malai adu ne ba hangai di amadu na hangai di masagi honorable MLA yai man hangai di adu ne ba ko noi mayam na PR yam pam gi dai sine ko hodik so dungai re PR pam do PR lo thok matang du da mana congress ta pusal sai bai wane ko congress ta pusal bai wane mu ya so suma adum khangani MLA ni kaino aduga masi yam singba mi amne ko khoi mayam na sum yengba chaw sangbo da ka da winning bo ne ko mayam gi thabuk tawba aduga den kende gi thabuk yam tawngam ba masi mi ne ko adu mai magi thamoi dari momon no ngani man ngangi sing do ko adu khoi khange aduna PR gi matang se mana session da bani aduga magi responsibility jo later banati zai bankim hai da yai mugi kaino se later banati MLA sing gi thodang si later badi nati lai ko lai adubu akhoi ne yeng do se sai aham thamjaki duni moina BJP na Congress na saiba Congress na BJP da saiba hai base masi India gi democracy ni sai daga de kamai tawni sine ko aduga miam ti yam wai aduga den popular government ama lahan ba pani ko ma khoi gi BJP gi government leiba leitaba lakpa khang de khoi ko ma lakka laksun law tok sunu aduga manipur gi miam gi government ama lahen ba pami kai nu hakada miam gi government ama leitadi kamai tawni democracy se housing lokap ta thamini ko henkap torini pharaga thamini assembly bu pharaga thamba yabro ji thamini ko assembly phaba ji democracy phara bane ko akhoi gi kholau ji pharaga thamgra bane natro masida akhoi na vote piri ba mayam sing do lokap ta lewa cha mane MLA sing du natra akhoi kholau le hende dana aduna akhoi miam da yam nungaite ko hojiksi democratic oiba government ama oide ba hojiti ko habati democracy da di yamong na ba pot amane president rule lai ko phajada ba akhoi haibada phajada ba di yai ado asumbo wa di sine ko aduna akhoi ki MLA sing ko wakhal tabi adugo den miam da fauriba na khoi da thami ba thajabase adu su khang adugo den akhoi gi miam gi waringi manung da ba ko politics hanadana khonadana amada kharaga ngangna ba khona ba sinje yaringe lepi ona ai phato appeal tong okay ja thank you so much congress na BJP na congress ta siki ekoi major political party ani sigi ruling ga opposition ga criticism amada hunad bagi part amoina haiba tare adumaina so koina consider to bu yai ba ja form thambi de ko Susindro gi phongtok pasi ngasai gi taking the side of his own party hai tare masa gi party du gi akoi adum kan ana pa matung adugi side hai tare ne adumaina thambe wa form che duga adum akoina adum
party any sigedum ama hundok unjang thok angsin criticism haitare sigedum irang se horakpodegi su manung lesum taraga dum laka pote dum oi haitare sigi posi su madugi part am oina su lawbu yai aduga hujikse ai kanom na ai konebako adu mayam si am waram gani aduga wada ba mayam su yawi simalai ko adu ayamba miyam di yam wai maruoina nuai tabasi ikhalaiba narol mayam si magi thabakki matam si hengi doni ko thabak phangdabasi thabak kaude dana thabak tongna makkan leite dana company leite corporate sector mayam loi ture natra adagidi business mayam loi maksat khre mang re ture ko ara sa state economy tu ye khoi yai si yai ko aduna then adabu khoi no si yeng doi se khoi ni yeng doi si congress su hojekti opposition then karigino BJP ki kangu sina opposition ki wa ngang ngam disi karigino si moina government pai biti nati ko moina government pai ba number nati adu moina ngang ba su tab nati se khoi khangai ko mamang da sum khangai ko hana ki chief secretary wer potu mi do MLA na telephone to ba pai ponte magi wa ta ponte habasi khoi loi khangai hoji su samane khoi MLA na telephone to ba khoi inspector OCI tare ko OCI telephone pai bi di habi campaign mayam su lai pone ko ado lai di si government ma PR government se khoina another BJP government amani na haiba se masi amarom da haiba di yai ado den amarom da di yati ko habadi popular government nati ba su ko sai union home minister gi makada mana songi yinga khajik to wi wane ko mari le na ba mayam se gi mana khangda ba union home minister mi sana khangda ba mayam le di por amane ko aduna loina usan bangam de moina yam kanna mieng thamai di kai thamge kan da loina order den mieng thame sima khoi ure akhoi miyam na pam akhoi ji person la kan da akhoi nungai ni se khalame ko adu nungai hen bangam de nungai hen bangam dab se akhoi gi sedalari ba BJP kam su nung phatok ti adam protest over phabani ko miyam si yam wai sumama to hollu sumama to si ga si sinna haru gera ada kamai to ke moina toriba potu khara si miyam da phukdo ko phaye ko miyam gi adu hajar manen khali akhoi gi BJP gi MLA lariba mayam su ada center da lobby torom gani then moisu manipuri matang da wa khara de hairam gani ado akhoi di madu hai ubangam de ubangam daga di hai di hai tab natro sine blai singe aduna present rule gi government sina Manipur miyam gi nakal amada phanaba thabak tawi ado nakal mayam amada ri khodrong khoraga leise asi yaningi masi kamai to gi khoina masi hujik laiba BJP gi MLA kaim to bangam draba BJP gi MLA sing sida akhoi sum taina bai se san asi bu phui du samare ko sine ko habadi akhoi na moide taina raga taina do si kaino hakanda matam kui de dana hojik ti moide saire ka dong no nege mathangi 2027 dadi halakani haloi khangde se stani akhoi hai sin natra ado miyam na lepsano akhoi na ngam ke do bino khoi lu khang mak tani tawrising je ko sini aduna present rule ki government ama lei present rule ki government se akhoi na ma se purely BJP ki government amani ye na akhoi na lobba yade aduna masagi BJP ki MLA singsida akhoi na sitawi sitawde lambi nungai te na haibagi aidi thuna kana da brain khali adu sopudi BJP ki MLA singsu yauraga miyam ko lona protest tawgi tangai phadaba male lambi semsi kaidon lambi semoi dono kaje moi hage dabani majuda moina tawningdra di moi suman de loktu no yawi happy ai si possible khangmina bam sang aduna Manipur ki budget Manipur budget si mayam khamgi rangani akhoi assembly si Manipur legislative assembly si sida freeze tawre ko maji mathau ton gi de kanana mot sele parliament na mot sele parliament si akhoi lok sabha suni raya sabha suni ko budget khanab matam sida akhoi opposition amatana saruk yati ko Bihar gi potuda adam Bihar gi kano gi akhoi gi special kano gi revision gi matang da kano gi electoral roll gi matang da intensive revision gi matang da adam maduda sor he na tawra adam satral legre ko budget to da aina pabjaram bai wana aina khajaram bai wana ko aina tahonjan bai wana ko hagi Rahul Gandhi ga se then adagi di Rai Sabha da ga si Manik Arjun Kharge ne ga Manipur da piri ba budget si kamai to sine state ama kamai to salai go si state ama kamai chalai do no Manipur si karam matam da gino smile sum tawon lakpra hojikti center na laibak sing ngai ni aduna kari gidamak no masaki IDP mayam sing sida mogi khunda lai na ba lupa sukam hap si kari gino gaina sibu wai mayam ma hai ninge ba ko adu
kami tahu no Manipur sih lagi biar nak kerja lungrabra kerum tahu ko aduna opposition su wangang kiti adu ruling kiti mayam kami bilang kani ruling kiti sih bako ngamu ngang terba mu tahu kati pas tahu itu hari ke mudi dua isengnya musyain tahu bako adu apa beti nanti masih aku ina wari ba mayam kami bilang kani aku pesati sih aku budget sih handari niko kro lising ani bagi maya ada handara lah ini bako handara lah kodo kanggu umur summi hai idea ti ko aduna masaki handara iba paisa sih na sales na Manipur miam jai pabung am doi brau adu kamai tori jai pandoi no special package ma pidi na hari sih am summi thamoi na pigi masih pigi da pot amane bako Manipur sih India ki mang quite shock boy state ama oira bane bako aduna special package se ID kano se crore se lising da ID penning bane bako adu pidi aduna sigidamakta akoina central government se ai nuaiti ai tasingna nuaiti ko ado moi government je pairabani Manipuri matang da khangabani khogi then finance minister ko Nirmala Susindro so khangabani Manipuri film se kamai torong kodage je mai budget u udan khangabane ko ado masibu sesibu khang phagatna ba kamai tong se khoina pairing ai staina Manipur sibu orim taragadi moi so khat yenga togira ba yabne ko moi na so mieng sangda opposition na so Manipur haibasi lapthok khibudong khalak sumain toro kada kai dore ngasi budget pass tau khre natra hoi kamai tau dur ha por ma lae ko sel kamai sila do no khangde labi yate education sector ture education sector ding singang tu banate pia lakre tu banate ha de un tur bani aro kalu kirang sa so min tur bani kai dong ho to no khangde leipak sigi kwai dagi phaba university sam khangat pada Manipur yaude natra kwai dagi phaba high school khangat pada Manipur yaude college yaude natra aduga masaki exam tawbada mapak ada bihar tawbudong na khoi sari so dum sabal silaga dum tawi nada sinnu harba mido wajara khana ba hotai si poche khoi lui uro pora mane bakro si congress ki wanate BJP ki wanate akogi khunai si ana ba mo erga leiri ba pora mane ko ado khunai si nari ba se masi khwaidagi live pambai di lengak sina hana sum thokda pot ne ko adu sum thokna bani moidam piri se moi na faraka da mayam phadin tro moi phana ba dong sinari ba pot mane ko adu sinari ba mayam sing dudi kai dore misagi ujing an lokap ta leire hana su thawai ka yaudi ko ayamba moi ki phana ba moi yai phana na ba adum khona bai wani vote ki khalaga kar tawai wani aduga akhoi na pambadi masagi MLA se model amo ina legada bane ba ko aduga den moi si social work tawba kangu ne na legada bane ba ko social work kangu ne social work tawba da sen pai bi yade ba hojeki di MLA ore yum sagale MLA ore yum sagale sigi sega ko myam khambirang wani loimak sagale ba ko ade gari ga tongomda gari ga tongkhalakani singba piga sin nangkhalakna tawkode ba ko social work tawba kudai sela sapaya ba kangu ne mo ji amam da harogadi ai moi kai khumna ba khana ba haib na te ba ko akoina pamjabadoni khoi haijasi ko swain tawgoda ne haib poto ne tawsin aduna miyam ga MLA ga samnati netra samnati sini lai sinje aduga den masagi hojiki Manipur da government ama shemang ngamba se kanano haitargadi congress na dingamti netra ngamde madu kana ngami BJP ki masing suye ko moina semgada bane moina daita lawgada bane ko moina daita lawgada ba moina semgada bada moina semdana asum laibase yate nuaite khoi nuaite da tawdadi moina kamen ama hojiki matam da semningena sembadi yaroi moina masing phanayam surusu phanayam pullasu ama khu thangalaga semdi yade harasu ko yaroi manamdi kaino da akhoi jum ngoda tan taina ba taida gumje ko akhoi asoi su yengse ba akhoi su tawri su yengse ko BJP ki MLA du da MLA na haire ko kuki da leiri ba BJP ki MLA sing du ga songi MLA ga punba yagadro adugi yahan bam changi ba yahan ba se akhoi di moi akhoi ga di party ki level di yadre ngamdre se khange ngamga bu kamai tok dana akhoi gi sumna khanda leiba Manipur Pradesh ki BJP ki lusing ba sing kina salaga kamai wari charo du no sidi unnecessary report ama thokra report ama ne ba ko aduna sikisi hana ki film da hanjan ba yan na ba gi damakta president rule si thamai ne ba ko president rule thamaga center na madu gidu taction na ba ama tong na ba khonari ne ja khoi ui ado khoi na pamna khang thu pami ado muina tapi sine ba ko tapaduna maram mor ka da piar phate sine ba me pami piar phate ko piar phate se sidani ko khoi ni ya de se khoi na thaja ba thambana khoi tipa ka khoi thok ko dong na phat phat lok ko ga ekta ga lo gi mieng du da ngai pai ga se tharang thaja laga sipai ga thaja laga army ga thaja laga operation ga torga phuga ra ga lambi ga je hang to ko pame ko adumakti India ra tongde se ko khange ko tongde ko na ta adugi se thing de khoi na mai te na phange ko mai te na phang le sine ba sini aduna khoi ujik MLA hire ka da khoi na congress ki MLA da khoi na paktai tai na ba yaro ko khoi khangi MLA sing da su afaba MLA mayam yawrim ni ko
Sugunugi MLA Ranjit Hoy Mam Metawam to Kamun Moisinko again attentive Mam Sam Towi then ado smart of BJP so MLA Mam talk to young of the native ado collective responsibility low at the moment that the Moy low go we must send Marta cannibal layers I see Hoy Manipur Kari Haitare no confidence motion Pukapaduda Hokangredana ado housing ticket Moy Mayam Pula Sudumai Punda Sudumai Centerna Maduvidu Tanpam Yang Torkani Tanpamduda Nusu Yawn with the Makta Manipur law and order film say Kap Hanaba Nusu Yokshan law Aduga Nugi BJP MLA Mayam Cookie MLA Su Nuga Pulaga Tabak me no I was say she hiding Evo Aduga then no the say with the Saurmu ko no the say with the say with the Shawnai Masacsulati Aduga according the privilege according to privilege Takapia Ponte noisy Kadogibu Nuzi the Kong Pulatamurable Paratangrabko Hiccupton Governor Nuizeko Aduna Nui the Piriba people in the Piriba Emily Mo Bagi Port say Masi Hingana Honabase people is who Todang Labudona Muina Labor Todang Dagi Nuin the Krahan lay Simakagununa Ashmahin. Okay, sir. Thank you so much to the Equity Todang Gidi Adam Mayam Kuding Monkey Todang to Loina Maklay ado but it's a matter of degree at the Rekanal and Musikitis in Lofum to have a from the knee Aduga Yampasabo from Sing Tabire or Hymentana Lucilla Pagan River I'm going to